ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯉꯥꯏꯖꯒꯦ 12 ꯁꯨꯕ ꯇꯥꯡꯀꯛ꯫ ꯗꯤꯄꯛ ꯃꯤ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯏꯆꯤꯛ ꯆꯤꯛꯂꯕ ꯂꯝꯍꯥꯡ ꯑꯃꯗ ꯃꯊꯟꯇ ꯆꯠꯂꯤ꯫ ꯄꯟꯊꯨꯡꯐꯝꯗꯤ ꯈꯪꯗ ꯃꯈꯣꯡꯅ ꯄꯨꯕ ꯂꯝꯕꯤꯗ ꯃꯅꯤꯡꯗ ꯃꯤ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯐꯅ ꯁꯥꯡꯅ ꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯈꯣꯏꯊꯨꯝꯂꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯤ꯫ "ꯇꯥꯃꯣ, ꯑꯝꯇ ꯉꯥꯏꯈꯨꯑꯣ!" ꯗꯤꯄꯛ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯣꯟꯊꯣꯔꯛꯄꯗ ꯑꯦꯅꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯗꯤꯄꯛꯇ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯤ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ?" "ꯑꯩ ꯇꯥꯃꯣꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯅꯦ꯫ ꯐꯅ ꯁꯥꯡꯂꯦ ꯇꯥꯃꯣꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ꯫ ꯇꯥꯃꯣꯗꯤ ꯇꯨꯡ ꯍꯟꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ." "ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯕꯤꯅꯕ ꯃꯤ ꯂꯩ ꯈꯪꯂꯨꯗꯕꯅ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯂꯩꯇ꯭ꯔꯕ ꯈꯣꯡꯆꯠ ꯑꯁꯦ ꯀꯥꯏꯈꯤꯅꯤ ꯈꯟꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗꯕꯅꯤ." "ꯇꯥꯃꯣ, ꯅꯪ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩꯕꯨ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯜꯂꯤ꯫ ꯅꯣꯡꯃꯇꯁꯨ ꯅꯄꯥꯎꯁꯨ ꯇꯥꯍꯟꯗꯦ, ꯏꯄꯥꯎꯁꯨ ꯍꯪꯂꯛꯇꯦ꯫ ꯑꯩ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ?" "ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯅꯤꯡꯂꯤꯕꯅꯤ ꯑꯩꯁꯨ꯫ ꯑꯗꯨꯕꯨ ꯇꯥꯖꯅꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯅꯪꯅ ꯏꯐꯝꯗ ꯄꯤꯕꯤꯗꯕꯅ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯇꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯎꯁꯨ ꯇꯥꯅꯤꯡꯂꯝꯂꯣꯏ ꯈꯟꯗꯨꯅ ꯅꯐꯝꯗ ꯌꯧꯍꯟꯕꯁꯨ ꯉꯝꯗꯕꯅꯤ." "ꯑꯩꯅ ꯇꯥꯃꯣꯕꯨ ꯌꯥꯝ ꯋꯥꯍꯜꯂꯕ꯭ꯔꯣ? ꯑꯩ ꯂꯥꯟꯈ꯭ꯔꯦ ꯇꯥꯃꯣ꯫ ꯇꯥꯃꯣꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯗꯨ ꯈꯪꯂꯨꯗꯕꯅ ꯑꯩ ꯇꯥꯃꯣꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ." "ꯅꯤ, ꯀꯞꯀꯅꯨꯁꯦ꯫ ꯑꯩꯗꯤ ꯅꯪꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯗꯤ꯫ ꯇꯥꯃꯣꯁꯨ ꯂꯥꯜꯂꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯄꯒꯤ꯫ ꯃꯇꯨꯡꯗꯗꯤ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯜꯂꯔꯣꯏꯌꯦ." ꯗꯤꯄꯛꯅ ꯑꯦꯅꯤꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯦꯅꯤꯁꯨ ꯗꯤꯄꯛꯀꯤ ꯃꯊꯥꯅꯨꯡꯗ ꯅꯨꯡꯁꯤꯅ ꯉꯥꯊꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯅꯤ ꯗꯤꯄꯛꯀꯤ ꯃꯊꯥꯅꯨꯡꯗꯒꯤ ꯏꯀꯥꯏꯅ ꯊꯣꯛꯂꯛꯇꯨꯅ ꯅꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ꯫ "ꯅꯤ, ꯀꯥꯏꯗꯅꯣ? ꯉꯥꯏꯈꯨꯑꯣ!" "ꯇꯥꯃꯣ, ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ, ꯑꯩ ꯆꯠꯂꯝꯂꯒꯦ꯫ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯂꯩꯌꯦ." "ꯀꯩꯅꯣ ꯍꯥꯟꯅ ꯍꯥꯏꯔꯝꯃꯣ!" "ꯍꯥꯏꯗꯣꯛꯄ ꯌꯥꯗꯤꯌꯦ꯫ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ, ꯃꯃꯜ ꯂꯩꯅ ꯍꯥꯏꯒꯦ." ꯑꯦꯅꯤ ꯅꯣꯛꯂꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ "ꯅꯤ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ! ꯅꯤ! ꯅꯤ!" "ꯏꯕꯨꯡꯉꯣ ꯁꯥꯔ, ꯇꯥꯕ꯭ꯔꯣ? ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ! ꯁꯥꯔ, ꯁꯥꯔ ꯇꯥꯕ꯭ꯔꯣ?" ꯃꯄꯨꯏꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯗ ꯗꯤꯄꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ "ꯅꯦꯅꯦ, ꯇꯥꯔꯦ." ꯗꯤꯄꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ "ꯃꯄꯨꯏ, ꯃꯪ ꯐꯠꯇꯕ ꯃꯪꯉꯨꯔꯕꯣ?" ꯗꯤꯄꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯪꯅꯤ ꯅꯦꯅꯦ꯫ ꯑꯩꯗꯤ ꯅꯪ ꯉꯁꯤꯗꯤ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯂꯦ, ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯒꯦꯅ ꯍꯧꯗꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯅꯦꯅꯦꯁꯨ ꯉꯁꯤꯗꯤ ꯅꯁꯥꯒ ꯏꯀꯟ ꯀꯟꯅ ꯎꯏꯅꯦ, ꯃꯥꯏꯊꯣꯡꯒ ꯃꯀꯥ ꯂꯥꯝꯃꯤ." ꯃꯄꯨꯏꯁꯨ ꯅꯣꯛꯂꯒ "ꯑꯩꯁꯨ ꯃꯪ ꯅꯨꯡꯉꯥꯏꯕꯒꯤꯅꯤ." "ꯑꯣ, ꯅꯦꯅꯦꯁꯨꯔꯣ?" ꯑꯅꯤꯗꯣ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ꯫ ꯗꯤꯄꯛꯅ "ꯅꯦꯅꯦ, ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯨꯒꯦ꯫ ꯐꯤꯂꯤꯞꯀ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ." ꯃꯄꯨꯏꯅ ꯑꯃꯨꯛ "ꯏꯆꯦ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯕꯨ ꯀꯥꯎꯏ꯫ ꯔꯦꯕꯦꯀꯥꯗꯣ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯂꯞ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤ." "ꯅꯦꯅꯦ ꯂꯧꯕ ꯂꯥꯛꯇꯣꯏꯔꯣ?" "ꯅꯠꯇꯦꯗ, ꯃꯣꯏꯅꯕꯨꯗꯤ ꯆꯠꯂꯁꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯂꯣꯏꯗ." "ꯅꯦꯅꯦꯅꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯆꯠꯂꯨꯔꯅꯨ꯫ ꯅꯪ ꯉꯟꯅ ꯆꯠꯅꯕ ꯇꯧꯔꯣ꯫ ꯑꯩꯅ ꯆꯥ ꯂꯣꯟꯕꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯆꯥꯛ ꯆꯥꯔꯒ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ?" "ꯅꯦꯅꯦ, ꯑꯩ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ." ꯗꯤꯄꯛ ꯌꯥꯝ ꯊꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯈꯜ ꯈꯜꯂꯤ꯫ "ꯑꯩꯅ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯕꯨ ꯑꯁꯦꯡꯕꯒꯨꯝꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯤꯀꯨꯞꯁꯤꯗ ꯅꯤꯕꯨ ꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤꯕ, ꯃꯅꯥꯛꯇ ꯇꯣꯏꯅ ꯀꯧꯕꯒꯨꯝꯅ ꯐꯥꯎꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯖꯔꯤꯕ, ꯍꯔꯥꯎꯖꯔꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯇꯧ ꯑꯃꯗ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯅꯤꯀꯣ? ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤ꯫ ꯍꯣꯔꯦꯟ ꯑꯩꯕꯨ ꯎꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯛꯀꯅꯤ꯫ ꯑꯩꯕꯨ ꯌꯨꯝꯗ ꯆꯠꯂꯔꯣꯏꯁꯤꯔꯅꯦ? ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯑꯩ ꯆꯠꯇꯗꯤ ꯆꯠꯂꯨꯔꯒꯦ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯨꯈꯛ ꯌꯦꯡꯂꯒ ꯄꯦꯟꯖꯔꯒꯦ꯫ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯃꯄꯣꯛꯀꯤꯅꯤ ꯈꯜꯂꯒꯦ꯫
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯤꯄꯛ ꯌꯨꯝ ꯌꯧꯔꯛꯂꯤ. ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯗꯣꯝꯆꯥ ꯊꯣꯏꯅꯨꯒ ꯃꯃꯥꯒ ꯗ꯭ꯔꯣꯋꯤꯡ ꯔꯨꯝꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯊꯣꯏꯅꯨ, ꯍꯩꯃꯥ, ꯅꯪꯒꯤ ꯐꯣꯟꯗꯤ ꯉꯁꯥꯏꯗꯒꯤ ꯆꯠꯇꯦꯅ ꯇꯧꯔꯝꯃꯤꯅꯤꯅꯦ. ꯅꯪꯕꯨ ꯅꯁꯥꯗꯒ ꯐꯥꯎꯕ꯭ꯔꯕ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯏꯁꯦ? ꯗꯤꯄꯛꯇꯤ ꯃꯗꯣꯝꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯆꯤꯡ ꯆꯤꯡꯅꯅ ꯍꯪꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯏꯗꯣꯝꯆꯥ? ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯦ, ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯐꯝꯈꯣ. ꯗꯤꯄꯛ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ. ꯅꯨꯡꯁꯤꯅ, ꯆꯥꯛꯀ ꯆꯥꯔꯛꯂꯕꯣ ꯅꯪꯕꯣ? ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯏꯃꯥ. ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯃꯟꯗꯅ ꯂꯥꯛꯏꯅꯦ, ꯏꯃꯥ ꯌꯥꯝꯅ ꯎꯅꯤꯡꯉꯛꯄꯒꯤ. ꯊꯣꯏꯅꯨꯅ ꯑꯃꯨꯛ, ꯏꯃꯥ ꯈꯛꯇ ꯃꯥꯟꯗꯦꯗ. ꯏꯟꯗꯣꯝꯆꯥꯁꯤꯗꯤꯕ. ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯅꯤꯡꯗ꯭ꯔꯣ ꯅꯪꯕꯣ? ꯅꯨꯡꯁꯤꯅ ꯑꯃꯨꯛ, ꯅꯟꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ, ꯏꯃꯥ ꯅꯪꯒꯤ ꯆꯥꯛ ꯈꯤꯇ ꯊꯥꯡꯒꯠꯄꯤꯔꯨꯈꯤꯒꯦ. ꯀꯩ ꯄꯥꯎꯅꯣ ꯏꯗꯣꯝꯆꯥ? ꯍꯣ, ꯃꯤ ꯍꯦꯟꯒꯠꯄꯒꯤ ꯄꯥꯎꯅꯦ. ꯀꯩꯅꯣ, ꯑꯩꯈꯣꯏ ꯑꯕꯨꯡꯕꯨ ꯅꯨꯄꯤꯒ ꯆꯦꯜꯂꯕꯣ? ꯀꯥꯏꯗꯒꯤ ꯂꯥꯝꯖꯜꯂꯛꯏꯕ ꯋꯥꯈꯜꯅꯣꯅꯦ ꯑꯗꯨꯅ? ꯑꯗꯨꯗꯤ ꯅꯅꯥꯎꯒꯤꯔꯣ? ꯅꯠꯇꯦꯍꯦ, ꯅꯈꯣꯏ ꯏꯃꯨꯡꯒꯤꯅꯦ, ꯅꯪꯒꯤ. ꯗꯤꯄꯛ ꯏꯉꯛ ꯉꯛꯅ ꯃꯗꯣꯝꯆꯥꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯗꯣꯝꯆꯥ? ꯍꯣ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯁꯨ ꯑꯍꯜ, ꯅꯪꯒꯤ ꯅꯆꯥ ꯐꯪꯗꯧꯔꯦ. ꯍꯥ? ꯗꯤꯄꯛ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ. ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯌꯥꯝ ꯄꯦꯟꯅ ꯂꯥꯎꯊꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ. ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ. ꯊꯣꯏꯅꯨ, ꯍꯩ, ꯑꯉꯥꯎꯕꯁꯤꯗꯤ ꯃꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯔꯤ ꯃꯥꯜꯂꯦꯅꯦ. ꯕꯦꯝꯃꯗꯣ ꯅꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯤꯕꯅꯤ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ. ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯆꯣ. ꯗꯤꯄꯛ ꯍꯧꯒꯠꯇꯨꯅ ꯑꯦꯅꯤꯅ ꯇꯨꯝꯂꯤꯕ ꯃꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ. ꯑꯦꯅꯤꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯦꯅꯤꯕꯨ ꯆꯪꯁꯤꯟꯗꯨꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯟꯖꯕꯗꯤ ꯉꯝꯗ꯭ꯔꯦ. ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯅꯥꯞꯄꯗ ꯌꯦꯞꯁꯤꯟꯕꯤꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ. ꯃꯕꯨꯛꯇ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯅꯥꯜꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯛꯏ. ꯅꯤ, ꯅꯪꯅ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯕꯗꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯥꯔꯦꯀꯣ. ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ. ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯦ ꯂꯥꯛꯀꯅꯤ ꯈꯜꯂꯨꯗꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯑꯩꯒꯤ ꯏꯆꯥꯒ ꯃꯃꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕꯗ ꯑꯩꯁꯨ ꯐꯪꯂꯅꯤꯀꯣ. ꯑꯗꯨꯕꯨ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯪꯗꯤ ꯍꯔꯥꯎꯔꯝꯒꯗ꯭ꯔꯥ, ꯁꯥꯎꯅꯤꯡꯂꯝꯒꯗ꯭ꯔꯥ? ꯑꯩ ꯈꯪꯗꯦ. ꯄꯄꯥꯒꯤ ꯃꯆꯥ, ꯅꯪꯒꯤ ꯃꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ. ꯏꯆꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯅꯪꯒꯤ ꯄꯄꯥꯅ ꯃꯃꯥꯁꯦ ꯀꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯪꯍꯜꯂꯨꯀꯣ. ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯄꯄꯥꯅ ꯉꯥꯏꯖꯒꯦ. ꯑꯦꯅꯤꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕꯁꯨ ꯗꯤꯄꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯤ. ꯃꯄꯨꯛꯅꯤꯡꯗ ꯑꯃꯨꯛꯁꯨ ꯈꯟꯖꯩ. ꯇꯥꯃꯣꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯝꯒꯗ꯭ꯔꯅꯦ? ꯍꯥꯟꯅ ꯃꯆꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯪꯂꯥꯡ ꯂꯥꯡꯉꯁꯨ ꯃꯆꯥ ꯐꯪꯗꯧꯔꯕꯅꯤꯅ ꯋꯥꯈꯜ ꯍꯣꯡꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯐꯔꯦ, ꯇꯥꯃꯣꯒꯤ ꯍꯧꯈꯤꯕꯁꯤꯡꯗꯣ ꯑꯩ ꯀꯥꯎꯊꯣꯛꯂꯒꯦ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯂꯥꯛꯇꯧꯔꯦ. ꯑꯗꯨꯅ ꯇꯥꯃꯣꯁꯨ ꯌꯥꯔꯤꯈꯩꯗꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯇꯅꯕ, ꯑꯩ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ. ꯗꯤꯄꯛ ꯑꯦꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯀꯦ ꯇꯧꯏ. ꯇꯥꯃꯣ, ꯀꯥꯏꯗꯅꯣ? ꯑꯦꯅꯤꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯗꯤꯄꯛꯇꯤ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯒꯦ ꯇꯧꯕꯅꯤ. ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯅꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯇꯧꯏ. ꯉꯥꯏꯈꯣ ꯀꯩꯅꯣ, ꯅꯪꯒꯤ ꯅꯥꯕ ꯈꯤꯇꯪ ꯐꯔꯒ ꯍꯧꯒꯠꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯗꯣ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ. ꯑꯩ ꯊꯥꯡꯒꯦ ꯂꯥꯛꯑꯣ. ꯏꯟꯗꯣꯝꯆꯥ ꯂꯩꯍꯧꯕꯅꯤ, ꯏꯀꯥꯏꯖꯩꯌꯦ. ꯏꯀꯥꯏꯔꯨꯅꯨ, ꯃꯤꯠ ꯎꯏꯁꯜꯂꯣ. ꯂꯥꯛꯑꯣ, ꯀꯥꯔꯟ ꯇꯧꯅꯣꯕ, ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ. ꯍꯦꯛ ꯁꯣꯏꯔꯕ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯗꯣꯏꯅꯤ. ꯑꯦꯅꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ. ꯗꯤꯄꯛꯅ ꯃꯣꯏꯒꯤ ꯔꯨꯝꯐꯥꯎ ꯄꯝꯃꯒ ꯄꯨꯔꯛꯏ. ꯄꯣꯊꯥꯔꯣ, ꯍꯧꯖꯤꯛ ꯅꯁꯥꯗꯣ ꯀꯩꯗꯧꯒꯦ? ꯀꯣꯛ ꯉꯥꯎꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣ? ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯩꯅꯤꯡꯗꯤꯌꯦ, ꯆꯣꯛꯊꯩꯌꯦ. ꯀꯣꯛꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯆꯥꯅꯤꯡꯗꯦꯅ ꯆꯥꯗ꯭ꯔꯤ. ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯣ ꯑꯇꯩꯗꯤ? ꯀꯩꯝ ꯆꯥꯅꯤꯡꯗꯦ, ꯄꯨꯛꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ. ꯆꯥꯅꯤꯡꯕ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗꯅ. ꯆꯥꯅꯤꯡꯗꯦꯕ,
ꯍꯣꯔꯦꯟ ꯆꯥꯅꯤꯡꯉꯛꯄ꯭ꯔꯥ ꯌꯦꯡꯉꯒꯦ. ꯑꯗꯨꯗꯤ ꯑꯩ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯈꯤꯒꯦ. ꯑꯗꯨꯝ ꯍꯤꯞꯄꯝꯃꯣ. ꯍꯧꯒꯠꯂꯛꯀꯅꯨꯀꯣ. ꯑꯩ ꯀꯨꯏꯔꯣꯏ. ꯐꯠ ꯊꯣꯛꯂꯛꯀꯦ. ꯗꯤꯄꯛꯇꯤ ꯑꯦꯅꯤꯒꯤ ꯍꯣꯡꯂꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯤ. ꯃꯅꯥꯛꯇꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯞꯊꯣꯛꯅꯤꯡꯗꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯑꯦꯅꯤ ꯇꯨꯝꯍꯜꯂꯝꯂꯒ ꯗꯤꯄꯛ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯄ꯭ꯔꯦꯝꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯝꯅꯤꯡꯃꯟꯗꯅ ꯀꯣꯜ ꯇꯧꯏ. ꯄ꯭ꯔꯦꯝ, ꯀꯩꯗꯧꯔꯦ? ꯀꯔꯤ ꯑꯅꯧꯕ ꯋꯥꯀꯠ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯀꯗꯧꯔꯤ? ꯗꯤꯄꯛꯅ. ꯑꯋꯥꯕ ꯋꯥꯔꯤ ꯁꯥꯃꯟꯗꯅ ꯅꯥꯀꯣꯡ ꯑꯗꯣ ꯋꯥꯏ ꯆꯤꯜꯂꯝꯃꯅꯤ. ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯒꯦ. ꯇꯝꯃꯨꯅꯦ. ꯅꯪꯉꯣꯟꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯅꯣꯡꯃꯇ ꯇꯥꯒꯦ ꯐꯪꯈꯤꯗ꯭ꯔꯕꯅꯤ. ꯇꯝꯕꯕꯨ ꯄꯥꯝꯃꯨꯔꯦꯗ. ꯌꯥꯝ ꯃꯃꯜ ꯂꯩꯕꯩ ꯋꯥꯔꯣ? ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ? ꯀꯩꯅꯣ? ꯀꯣꯛ ꯍꯥꯏꯔꯣꯍꯦ. ꯂꯦꯟꯅꯗꯅ ꯂꯩ. ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯗ. ꯑꯁ, ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ. ꯃꯤ ꯍꯦꯟꯕꯩ ꯄꯥꯎꯅꯤ. ꯅꯪ ꯅꯨꯄꯤꯒ ꯆꯦꯜꯂꯕꯣ ꯍꯥꯏꯁꯦ? ꯐꯔꯕꯅꯤ ꯏꯕꯨꯡꯉꯣ. ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯃ ꯀꯣꯛ ꯆꯦꯟꯁꯤꯜꯂꯤꯗꯣ ꯃꯗꯨ ꯌꯥꯝ ꯐꯔꯕꯅꯤ. ꯑꯗꯣ ꯑꯉꯥꯡꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ? ꯍꯔꯥꯎꯔꯝꯃꯅꯤ? ꯑꯁ, ꯀꯥꯏꯗꯤ ꯋꯥꯈꯜꯅꯣ? ꯅꯪꯅ ꯑꯃꯨꯛ ꯂꯥꯝꯁꯤꯜꯂꯛꯏꯗꯨꯅ. ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ? ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯗꯣꯏꯅꯣ? ꯃꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯗꯧꯔꯀꯥꯟꯁꯤꯗ. ꯀꯩꯅꯣ? ꯍꯥꯏꯁꯤꯕꯨ ꯅꯪꯒꯤꯔꯣ? ꯅꯠꯇ꯭ꯔꯗꯤ? ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯍꯦ. ꯑꯩꯅ ꯐꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯅꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯅꯤ? ꯑꯩꯒꯤꯗ ꯐꯥꯎ ꯁꯨꯃꯥꯏꯅ ꯍꯔꯥꯎꯈꯤꯗꯦꯍꯦ. ꯗꯤꯄꯛꯅ. ꯑꯁꯦꯡꯕꯒꯤ ꯍꯔꯥꯎꯕ꯭ꯔꯥ ꯚꯥꯏ? ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ. ꯅꯪꯅ ꯅꯍꯥꯟꯈꯩ ꯃꯦꯟ ꯇꯥꯗꯕ ꯄꯨꯟꯁꯤꯗ ꯂꯩꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯑꯩꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯄꯪꯇꯧꯗ ꯇꯧꯕ ꯋꯥꯅꯤ. ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ. ꯗꯤꯄꯛꯅ. ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯕꯤ ꯍꯥꯏꯕ. ꯄ꯭ꯔꯦꯝꯅ ꯑꯃꯨꯛ. ꯌꯥꯔꯦ. ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯗꯅꯦ ꯏꯃꯣꯒ ꯇꯥꯁꯜꯂꯛꯀꯅꯨ. ꯍꯌꯦꯡꯗꯤ ꯏꯕꯥꯅꯤ ꯄꯨꯜꯂꯒ ꯗꯦꯠ ꯇꯨꯕꯤ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯁꯦ. ꯗꯤꯄꯛꯅ. ꯅꯪ ꯅꯍꯥꯟꯒꯤ ꯇꯧꯗ꯭ꯔꯤꯕꯣ? ꯄ꯭ꯔꯦꯝꯅ ꯑꯃꯨꯛ. ꯏꯊꯟꯇꯗꯤ ꯄꯩꯁꯥ ꯆꯪꯅꯤꯅ ꯇꯧꯗꯦ. ꯅꯪꯅ ꯇꯣꯂꯣꯞ ꯈꯔ ꯆꯥꯎꯅ ꯆꯥꯕꯅꯤꯅ ꯅꯪꯅ ꯄꯨꯊꯣꯛꯑꯒ ꯏꯕꯥꯅꯤꯒꯤ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯁꯦ. ꯆꯅꯞꯅꯔꯛꯏꯕ. ꯌꯥꯝ ꯄꯨꯅꯤꯡꯗꯕꯩ ꯋꯥꯔꯣ? ꯍꯣ, ꯇꯧꯁꯦ ꯇꯧꯁꯦ. ꯃꯃꯥꯁꯤꯡꯁꯤꯁꯨ ꯌꯥꯎꯔꯒ ꯄꯨꯂꯞ ꯇꯧꯁꯦ. ꯃꯣꯏ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯍꯦ. ꯃꯣꯏ ꯌꯥꯎꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯁꯦ. ꯈꯔ ꯉꯥꯎꯈꯥꯏꯈꯤꯁꯦꯕ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯆꯅꯞꯅꯅꯤ. ꯍꯌꯦꯡ ꯑꯌꯨꯛ ꯈꯟꯅꯔꯁꯦ. ꯊꯝꯃꯒꯦ. ꯄꯔꯃꯤꯁꯟꯒ ꯑꯃꯨꯛ ꯂꯧꯔꯛꯈꯤꯗꯣꯏꯔꯣ? ꯍꯣꯏ. ꯍꯥꯎꯇꯦ ꯏꯕꯨꯡꯉꯣ ꯅꯪ. ꯗꯤꯄꯛ ꯅꯣꯛꯂꯒ. ꯊꯝꯃꯒꯦ ꯌꯥꯔꯦ. ꯊꯦꯡꯉꯦ. ꯗꯤꯄꯛ ꯐꯣꯟ ꯊꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯇꯨꯝꯍꯧꯕ ꯑꯦꯅꯤ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯀꯩꯗꯧꯔꯒꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯇꯥꯃꯣ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯃꯄꯥꯟꯗ ꯄ꯭ꯔꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ. ꯇꯨꯝꯕ ꯌꯥꯗ꯭ꯔꯦ. ꯃꯪ ꯐꯠꯇꯕ ꯌꯥꯝꯅ ꯃꯪꯉꯤ. ꯀꯤꯖꯩꯌꯦ. ꯑꯁ, ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ. ꯃꯪꯒꯤ ꯋꯥꯕꯨ. ꯄꯣꯊꯥꯔꯣ. ꯑꯦꯅꯤꯕꯨ ꯍꯤꯞꯊꯍꯜꯂꯒ ꯗꯤꯄꯛ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯦꯅꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯅꯤ ꯇꯨꯝꯊꯈ꯭ꯔꯦ ꯈꯟꯗꯨꯅ ꯗꯤꯄꯛ ꯍꯧꯒꯠꯀꯦ ꯇꯧꯏ. ꯑꯦꯅꯤꯅ ꯃꯈꯨꯠ ꯐꯥꯔꯛꯏ. ꯇꯥꯃꯣ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯇꯨꯝꯗ꯭ꯔꯤꯕꯣ? ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯇꯧꯕꯅꯤ. ꯇꯥꯃꯣ, ꯉꯁꯤ ꯈꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯌꯣ. ꯑꯩ ꯃꯤꯠ ꯎꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯌꯥꯝꯅ ꯀꯤꯌꯦ. ꯃꯪꯗ ꯀꯔꯤ ꯎꯔꯤꯅꯣ? ꯈꯪꯗꯦ. ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯀꯩꯅꯣ ꯃꯁꯛ ꯍꯩꯅꯗꯕ ꯌꯥꯝꯅ ꯎꯏ. ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯀꯩꯝꯇ ꯀꯤꯔꯨꯅꯨ. ꯅꯪꯒꯤ ꯋꯥꯈꯜꯗ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯂꯩꯔꯝꯒꯅꯤ. ꯄꯣꯊꯥꯔꯣꯁꯦ. ꯍꯌꯦꯡꯗꯤ ꯉꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯣꯏꯅꯤ. ꯗꯤꯄꯛꯁꯨ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯍꯤꯞꯊꯔꯛꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯦꯅꯤꯕꯨ ꯃꯣꯟ ꯈꯥꯡꯍꯜꯂꯒ ꯃꯕꯨꯛꯇ ꯅꯨꯡꯁꯤꯅ ꯅꯥꯍꯜꯂꯒ ꯍꯥꯏꯔꯛꯏ. ꯅꯤ. ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯨꯀꯣ. ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯤ. ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯎꯅꯤꯡꯕꯅ ꯂꯩꯇꯥꯗ꯭ꯔꯦ. ꯅꯪꯗꯤ ꯎꯅꯤꯡꯗ꯭ꯔꯥ? ꯑꯩꯗꯤ ꯀꯤꯖꯩꯌꯦ. ꯀꯩꯒꯤ? ꯏꯆꯥꯒꯤ ꯃꯁꯛꯄꯨꯗꯤ ꯎꯅꯤꯡꯉꯦꯕ, ꯄꯣꯛꯄꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦꯕ. ꯑꯉꯥꯎꯕꯤꯁꯤꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯅꯤꯕꯨ ꯗꯤꯄꯛꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯟꯕꯤꯔꯝꯃꯤ. ꯄꯨꯟꯁꯤꯗ ꯐꯪꯗ꯭ꯔꯤꯕ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕ ꯄꯨꯂꯞ ꯐꯪꯂꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯈꯤꯕꯅ ꯗꯤꯄꯛ ꯑꯌꯨꯛ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯦ. ꯇꯨꯝꯅ ꯇꯨꯝꯅ
ꯑꯦꯅꯤꯕꯨ ꯀꯣꯟꯒꯦ ꯍꯥꯏꯅ ꯃꯥꯔꯛꯄꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯤꯠꯀ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯃꯥꯅ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ, ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ? ꯏꯃꯥ, ꯑꯦꯅꯤꯗꯤ? ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯅꯝꯗꯅ ꯄꯣꯊꯥꯔꯨꯔꯣꯅ ꯇꯥꯟꯈꯤꯕꯅꯤ꯫ ꯀꯥꯗ ꯂꯩꯍꯧꯗ꯭ꯔꯣ? ꯗꯤꯄꯛ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ꯫ ꯔꯨꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯊꯪ ꯌꯦꯡꯂꯒ ꯑꯀꯣꯟꯕꯗ ꯇꯦꯔꯦꯁꯇ ꯀꯥꯈꯠꯂꯛꯄꯗ ꯎꯔꯦ ꯑꯦꯅꯤ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ꯫ ꯗꯤꯄꯛ ꯄꯥꯈꯠꯂꯝꯕꯁꯤꯡ ꯑꯗꯣ ꯑꯁꯥꯎꯕ ꯑꯣꯟꯈꯤꯗꯨꯅ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯔꯤꯁꯦ ꯁꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯦ, ꯋꯥ ꯌꯥꯝ ꯉꯥꯡꯅꯩ꯫ ꯗꯤꯄꯛ ꯁꯥꯎꯕ ꯑꯗꯨꯗ ꯑꯦꯅꯤ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯀꯤꯅ ꯗꯤꯄꯛꯇ ꯌꯦꯡꯈꯠꯂꯛꯏ꯫ ꯗꯤꯄꯛꯁꯨ ꯉꯥꯏꯍꯥꯛ ꯄꯥꯈꯠꯄꯒꯤ ꯉꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯇꯞꯊꯔꯛꯏ꯫ ꯑꯦꯅꯤꯕꯨ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯇꯞꯅ ꯆꯤꯡꯈꯠꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯍꯥꯟꯈꯩ ꯇꯧꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯦꯛꯁꯜꯂꯣ ꯍꯥꯏꯕ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩ ꯀꯌꯥꯝꯅ ꯄꯥꯈꯠꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯗꯣ ꯁꯥꯎꯗ꯭ꯔꯁꯨ ꯐꯖꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯒꯤ ꯑꯁꯥꯎꯕꯗ ꯑꯣꯟꯈꯤꯕꯅꯤ꯫ ꯇꯥꯃꯣꯅ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕꯗꯣ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯈꯪꯕ꯭ꯔꯥ? ꯑꯁꯦꯡꯕꯒꯤ ꯀꯤꯖꯕ꯭ꯔꯣ? ꯎꯝ. ꯍꯌꯦꯡꯈꯩ ꯁꯥꯎꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯅ ꯁꯥꯎꯅꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯗꯦꯀꯣ? ꯅꯪꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯔꯣꯏ, ꯏꯆꯥꯗ ꯁꯣꯏꯅꯦꯕ꯫ ꯑꯦꯅꯤ ꯏꯀꯥꯏꯅ ꯗꯤꯄꯛꯀꯤ ꯃꯊꯥꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯤ꯫ ꯗꯤꯄꯛꯁꯨ ꯅꯣꯛꯂꯒ ꯑꯦꯅꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯅꯤꯃꯛ ꯋꯥ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯗꯤꯄꯛꯀꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯗꯤꯄꯛ: ꯑꯕꯦ, ꯀꯩ ꯂꯩꯔꯒꯦ? ꯗꯨꯁꯤꯂꯥꯅ: ꯏꯅꯝꯃꯒꯤ ꯐꯣꯟꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤꯗꯣ ꯀꯩꯗꯧꯔꯒꯦ? ꯔꯨꯝꯗ ꯊꯝꯂꯝꯒꯅꯤ, ꯑꯗꯨꯅꯅꯤ꯫ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯔꯣ? ꯍꯣꯏ, ꯄꯥꯏꯍꯜꯂꯛꯑꯣ꯫ ꯗꯤꯄꯛꯅ ꯑꯦꯅꯤꯗ ꯐꯣꯟꯗꯨ ꯄꯤꯔꯒ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧꯔꯒ ꯄꯨꯂꯞ ꯇꯥꯃꯤꯟꯅꯩ꯫ ꯑꯦꯅꯤꯅ: ꯑꯕꯦ, ꯏꯅꯝꯃ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ! ꯑꯁ, ꯏꯃꯥꯅ ꯍꯥꯏꯔꯛꯑꯕꯣ? ꯉꯔꯥꯡ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯍꯥꯏꯔꯛꯏꯅꯦ꯫ ꯑꯋꯦꯡꯀꯤꯒ ꯄꯥꯎꯒ ꯍꯥꯏꯕꯤꯔꯛꯄ ꯅꯠꯇꯦꯅꯦ꯫ ꯑꯩꯁꯦ ꯂꯥꯞꯅ ꯂꯩꯔꯦꯅ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒꯁꯦ ꯇꯥꯍꯟꯕꯤꯕ ꯅꯠꯇꯦ꯫ ꯏꯁ ꯇꯥꯔꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯃꯥꯟꯅꯗꯦ, ꯑꯩ ꯊꯣꯛꯂꯛꯇꯣꯏꯅꯤꯀꯣ ꯍꯌꯦꯡ꯫ ꯗꯤꯄꯛꯅ: ꯀꯩꯗꯧꯕꯒꯤ? ꯁꯨꯇꯤ ꯂꯩꯕ꯭ꯔꯣ? ꯋꯤꯛ 2ꯒꯤ ꯂꯩꯌꯦ꯫ ꯋꯤꯛ 2ꯗꯨꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯏꯅꯝꯃ ꯎꯅꯤꯡꯕꯩꯅꯤ꯫ ꯍꯣꯏ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯅꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯅ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯅꯤꯃꯛ ꯄꯨꯂꯞ ꯌꯦꯡꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯗꯤꯄꯛꯅ: ꯍꯣꯏ ꯏꯃꯥ, ꯆꯠꯂꯗꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯗꯤꯄꯛ ꯑꯦꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯗꯤꯄꯛ: ꯉꯥꯏꯍꯥꯛꯇ ꯀꯣꯏꯔꯨꯁꯤꯔꯥ? ꯑꯆꯤꯛꯄ ꯃꯐꯝꯒꯨꯝꯕ ꯑꯃꯗ ꯆꯠꯅꯤꯡꯗꯕ꯭ꯔꯣ? ꯑꯦꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯆꯠꯅꯤꯡꯗꯦ, ꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯌꯥꯝꯅ ꯋꯥꯏꯌꯦ, ꯄꯣꯊꯥꯅꯤꯡꯉꯤ꯫ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ? ꯀꯩꯝ ꯆꯥꯅꯤꯡꯗꯦ꯫ ꯀꯩꯅꯣꯝꯇꯗꯤ ꯆꯥꯎꯗ꯫ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯦꯔꯥ? ꯆꯥꯅꯤꯡꯗꯦ꯫ ꯆꯣꯀ꯭ꯂꯦꯠꯇꯤ? ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯁꯨꯝ ꯍꯪꯉꯤ꯫ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦꯕ꯫ ꯋꯥ ꯉꯥꯡꯉꯛꯀꯅꯣ, ꯑꯩ ꯈꯨꯝꯕ ꯌꯥꯝꯅ ꯋꯥꯏ, ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯑꯁ, ꯑꯩꯗꯤ ꯋꯥꯗꯧꯔꯤꯗ꯫ ꯉꯁꯥꯏ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯇꯧꯕ ꯍꯧꯔꯛꯏ꯫ ꯀꯩ ꯍꯥꯏꯔꯛꯏꯕ? ꯃꯨꯗ ꯁ꯭ꯋꯤꯡ ꯇꯧꯅꯤ ꯍꯥꯏꯕꯗꯣ꯫ ꯁꯥꯎꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯌꯦ꯫ ꯑꯦꯅꯤ ꯁꯥꯎꯔꯝꯕꯗꯒꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕꯗ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯉꯁꯤ ꯆꯠꯂꯗꯣꯏꯔꯣ? ꯆꯠꯂꯣ ꯍꯥꯏꯔꯣ? ꯈꯪꯗꯦ, ꯅꯪꯗꯤ ꯂꯥꯛꯄꯒ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯆꯠꯂꯤꯗꯨꯗꯤ꯫ ꯍꯌꯦꯡ ꯆꯠꯇꯣꯏꯅꯤ꯫ ꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ꯫ ꯗꯤꯄꯛꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ: ꯆꯠꯍꯟꯅꯤꯡꯗꯕ꯭ꯔꯣ? ꯈꯪꯗꯦ꯫ ꯗꯤꯄꯛꯅ ꯃꯈꯨꯠ ꯅꯥꯝꯃꯅ
ꯑꯦꯅꯤꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣꯁꯦ꯫ ꯑꯦꯅꯤ ꯑꯣꯟꯊꯣꯔꯛꯇꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯍꯌꯦꯡ ꯅꯪ ꯄꯨꯔꯒ ꯄꯨꯂꯞ ꯆꯠꯇꯣꯏꯅꯦ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯤꯗ ꯊꯝꯕ ꯌꯥꯗ꯭ꯔꯦ, ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ, ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯆꯠꯅꯤꯡꯗꯦ꯫ ꯀꯩꯒꯤ? ꯅꯨꯡꯁꯤꯗꯦ꯫ ꯀꯅꯥꯕꯣ? ꯅꯪ꯫ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯁꯦ? ꯑꯦꯅꯤ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯄꯤ ꯁꯤꯟꯊꯔꯒ ꯗꯤꯄꯛꯇ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯆꯤꯟꯕꯥꯜꯅ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯑꯩ ꯈꯪꯂꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯛꯂꯤ꯫ ꯑꯗꯣ ꯀꯞꯀꯅꯣꯕ, ꯌꯥꯔꯦ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯦꯅꯤ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤꯗꯨꯅ ꯑꯣꯏꯅꯔꯛꯏ꯫ ꯅꯨꯡꯁꯤꯗꯦ, ꯀꯅꯥꯅ ꯅꯨꯡꯁꯤ ꯍꯥꯏꯅꯣ? ꯋꯥꯈꯜ ꯁꯥꯒꯠꯄ ꯌꯥꯝꯅ ꯍꯩꯅꯨ꯫ ꯍꯣꯏ ꯍꯣꯏ, ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ, ꯏꯆꯥꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯌꯥꯔꯦ꯫ ꯅꯨꯡꯁꯤꯍꯜꯂꯣꯏ꯫ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ꯫ ꯑꯦꯅꯤ ꯅꯣꯛꯂꯛꯏ, ꯗꯤꯄꯛꯁꯨ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯀꯥꯎꯏ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛꯇ ꯄꯨꯟꯁꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯀꯅꯥꯒ? ꯀꯥꯏꯗ? ꯅꯣꯏ ꯗꯥ ꯄ꯭ꯔꯦꯝ ꯍꯣꯏꯒ ꯗꯦꯠ ꯇꯨꯕꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯦꯅ ꯍꯥꯏꯅꯕꯅꯤ꯫ ꯀꯅꯥꯒꯤ? ꯃꯥꯒꯤꯔꯣ? ꯃꯥꯒꯤꯁꯨ ꯑꯩꯒꯤꯁꯨ꯫ ꯑꯦ, ꯀꯅꯥꯗ? ꯃꯤ ꯀꯌꯥꯝꯅ? ꯏꯃꯥꯟꯅꯕ ꯊꯧꯕ ꯍꯣꯏꯗꯅꯤꯗ, ꯑꯩꯈꯣꯏ 4-5 ꯈꯛꯇꯅꯤ, ꯌꯥꯝꯗꯦꯗ꯫ ꯅꯣꯏ ꯌꯥꯎꯔꯒ ꯄꯨꯂꯞ ꯑꯃꯨꯛ ꯁꯤꯟꯁꯦ ꯍꯥꯏꯕꯅꯤ꯫ ꯑꯩ ꯌꯥꯎꯕ ꯇꯜꯂꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯏꯀꯥꯏꯔꯒꯅ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦꯅ ꯄꯨꯟꯁꯤ ꯍꯥꯏꯅꯕꯅꯤ꯫ ꯌꯨ ꯊꯛꯇꯣꯏꯔꯥ? ꯊꯛꯑꯣꯏꯗ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯍꯦꯛ ꯊꯛꯂꯛꯄꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯗꯤ꯫ ꯑꯩꯅ ꯌꯨ ꯉꯥꯎꯕꯗ ꯈꯤꯔꯕꯣ? ꯑꯦꯅꯤ ꯃꯃꯥꯏ ꯑꯗꯣ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯇꯥꯅꯤꯡꯗꯦ꯫ ꯗꯤꯄꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯃꯆꯥ ꯃꯃꯧ ꯍꯜꯂꯛꯄ ꯍꯔꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ, ꯇꯦꯁ ꯀꯩꯀꯩ ꯇꯧꯒꯗꯕ, ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯒꯗꯕꯒꯤ ꯂꯣꯏꯅ ꯂꯧꯔꯛꯑꯕꯣ? ꯗꯤꯄꯛꯅ ꯑꯃꯨꯛ, ꯍꯣꯏ ꯏꯃꯥ, ꯔꯤꯖꯜꯇꯤ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯗ ꯍꯌꯦꯡ ꯉꯟꯅ ꯑꯣꯏꯅ ꯂꯧꯔꯒꯦꯅ ꯍꯜꯂꯛꯑꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯕꯦꯝꯃ ꯀꯥꯗ ꯄꯣꯊꯥꯔꯝꯃꯣ, ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯔꯣ, ꯏꯃꯥ ꯁꯦꯝꯂꯛꯀꯦ꯫ ꯏꯃꯥ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ, ꯊꯨꯛ ꯊꯨꯛ ꯂꯥꯎꯏ꯫ ꯑꯃ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯑꯃ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤꯅꯦ꯫ ꯗꯤꯄꯛꯅ, ꯒꯨꯂꯤ ꯑꯃ ꯌꯥꯎꯕꯅꯤ, ꯑꯗꯨ ꯆꯥꯔꯗꯤ ꯍꯟꯗꯣꯛꯅꯤꯡꯗꯅꯕꯅꯤ, ꯃꯗꯨ ꯆꯥꯔꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯅꯨꯡꯁꯤ, ꯍꯣꯏ ꯍꯣꯏ, ꯄꯣꯊꯥꯍꯜꯂꯝꯃꯣ, ꯏꯃꯥ ꯀꯩꯅꯣꯝꯃ ꯌꯦꯡꯉꯒ ꯁꯦꯝꯕꯤꯔꯛꯑꯒꯦ꯫ ꯗꯤꯄꯛꯅ ꯑꯦꯅꯤꯕꯨ ꯄꯨꯗꯨꯅ ꯇꯞꯅ ꯀꯥꯈꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯗꯤꯄꯛ ꯄꯥꯔꯇꯤ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯦꯅꯤꯗ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯤ, ꯏꯃꯥꯒ ꯉꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯣ, ꯑꯩ ꯀꯩꯁꯨ ꯀꯨꯏꯔꯣꯏ, ꯊꯨꯅ ꯂꯥꯛꯀꯅꯤ꯫ ꯆꯠꯇꯤ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ, ꯏꯃꯥꯟꯅꯕꯈꯩꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯍꯣꯏꯕ, ꯆꯠꯂꯨꯔꯣ꯫ ꯗꯤꯄꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯦꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯦꯅꯤ ꯃꯅꯦꯝꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯅꯦꯝꯗꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯦꯅꯤꯗꯤ ꯐꯣꯟ ꯄꯥꯏꯗꯨꯅ ꯑꯉꯥꯡ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯒꯤ ꯄꯤꯛꯆꯔ ꯈꯔ ꯗꯥꯎꯟꯂꯣꯗ ꯇꯧ, ꯑꯉꯥꯡꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯟꯇꯁꯨ ꯑꯃꯨꯛ ꯃꯕꯨꯛꯇ ꯅꯥꯟꯗꯨꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯋꯥꯆꯞꯇ ꯃꯔꯛ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯇꯦꯛꯁ ꯇꯧꯔꯛꯄ ꯑꯗꯨꯅ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯦꯅꯤꯗꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯣꯇꯣ ꯑꯗꯣ ꯕꯔꯊꯗꯦ ꯄꯥꯔꯇꯤꯒꯤꯅꯤ꯫ ꯃꯥꯅꯗꯤ ꯃꯁꯛ ꯑꯃꯨꯛꯇꯗꯤ ꯎꯈꯤꯗ꯭ꯔꯤꯕ ꯐꯣꯇꯣꯗꯗꯤ ꯎꯔꯕ ꯔꯦꯕꯦꯀꯥꯒꯤ ꯁꯛꯇꯝꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤ꯫ ꯔꯦꯕꯦꯀꯥꯒꯤ ꯕꯔꯊꯗꯦꯅꯤ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯁꯦꯡꯂꯤ꯫ ꯔꯦꯕꯦꯀꯥꯅ ꯗꯤꯄꯛꯇ ꯀꯦꯛ ꯏꯟꯕꯒꯤ ꯐꯣꯇꯣꯅꯤ꯫ ꯑꯦꯅꯤ ꯄꯥꯏꯔꯤꯕ ꯐꯣꯟ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥꯏꯗꯅꯣ ꯈꯪꯗꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯃꯤꯅꯝꯕ ꯑꯩꯕꯨ ꯀꯌꯥ ꯂꯥꯏꯅ ꯁꯥꯟꯅꯔꯒ ꯊꯦꯝꯂꯒ ꯊꯅꯝꯂꯤꯕꯅꯣ? ꯑꯩꯅ ꯀꯌꯥꯗ ꯊꯥꯖꯔꯨꯕ, ꯅꯨꯡꯁꯤꯔꯨꯕ, ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯦ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯇꯥꯠ ꯑꯣꯏꯔꯝꯂꯕ?
ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯑꯩꯕꯨ ꯍꯤꯡꯈꯤꯒꯗ꯭ꯔꯥ? ꯑꯁꯨꯛ ꯋꯥꯕ ꯆꯟꯅꯩꯅꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ? ꯁꯣꯝꯗꯅ ꯄ꯭ꯔꯦꯝ. ꯚꯥꯏ, ꯄꯦꯛ ꯑꯝꯇ ꯑꯣꯏꯔꯁꯨ ꯄꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯗꯤꯄꯛ. ꯉꯁꯤꯗꯤ ꯋꯥꯔꯧ ꯌꯥꯗꯦ ꯚꯥꯏ. ꯆꯥꯛ ꯑꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯁꯤ. ꯑꯩ ꯄꯥꯏꯔꯔꯣꯏ. ꯊꯧꯕꯅ ꯑꯃꯨꯛ. ꯀꯩꯒꯤꯅꯣ ꯚꯥꯏ? ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯅꯣꯏꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯁꯦ ꯍꯥꯏꯔꯒ. ꯗꯤꯄꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯣ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯒ ꯐꯣꯡꯗꯣꯛꯃꯤꯟꯅꯔꯁꯦ ꯉꯁꯤꯗꯤ. ꯄ꯭ꯔꯦꯝꯅ. ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁꯤꯈꯥꯡ ꯈꯥꯡꯉꯤꯁꯦ? ꯗꯤꯄꯛꯅ ꯑꯃꯨꯛ ꯈꯨꯝꯂꯩ. ꯑꯉꯥꯡꯗꯣ ꯑꯩꯅ ꯌꯨ ꯊꯛꯑꯒ ꯑꯃꯨꯛ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ. ꯃꯨꯠ ꯁ꯭ꯋꯤꯡ ꯇꯧꯕꯒꯤ ꯑꯩ ꯂꯣꯏꯅꯕ ꯌꯥꯝꯅ ꯋꯥꯏꯑꯦꯕ. ꯄ꯭ꯔꯦꯝꯅ. ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯗꯨꯗꯤ. ꯅꯣꯏꯒꯤꯗꯤ ꯈꯔ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯦꯗꯅ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡꯒ ꯑꯣꯏꯔꯦ. ꯑꯩ ꯊꯦꯝꯕ ꯍꯩꯇꯦꯕ. ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯀꯣꯟꯅ ꯄꯥꯏꯔꯁꯤ. ꯑꯩꯈꯣꯏꯁꯨ ꯄꯥꯏꯔꯔꯣꯏꯁꯤ. ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯗꯤꯄꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯑꯦꯅꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ. ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯔꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗꯗꯤ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯦꯟꯒꯠꯂꯛꯏ. ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯒ ꯇꯦꯔꯦꯁ ꯇꯝꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯑꯦꯅꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯂꯒ ꯂꯩꯔꯝꯗꯕꯗꯨꯗ ꯑꯃꯨꯛ ꯆꯦꯟꯊꯔꯛꯇꯨꯅ ꯑꯍꯥꯡꯕ ꯔꯨꯝꯁꯤꯡꯗ ꯌꯦꯡꯂꯛꯏ. ꯑꯀꯣꯟꯕꯗ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯒ ꯀꯧꯏ. ꯅꯤ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯤꯒꯦ? ꯑꯦꯅꯤ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯣꯡ ꯅꯝꯈꯥꯏꯔꯒ ꯆꯪꯂꯛꯄꯗꯗꯤ ꯑꯦꯅꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯗꯤꯄꯛ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯤ. ꯅꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ?